kun mari ki manung da sengdokadam ni loi ui khidra singra union semjil asmen tawe haibna singba myam ma thulakhi adu tasengna laibak thibani maram chadana khangdana sadra oidabani na gyan men ta dabu oijarangani government manipur ki office में सीधगी आमसोना थोंग जिंजरे चेयरमैन अमसुंग पीओ अमदी सीओ की ऑफिस थोंग सिंजे जेने हेड पार्टी मतम सांगना एलोई सिंगे साइटगी हाइदी मियामना हम सोदा कंप्लेंट तौर को लेखी एगी हाय मतमदा ओपीएल लेजकी हाइना कंप्लेंट तौर को काम लाके सिने मरम कान सिंग सिंग तंग मतमदा hostel asibu sit laite haibna singam haibna mo tanda hostel asi satra oidre oidaba su leire mayam mo campaign la ke na am sona ke july last week ta in last week ta work for sa da kan sin lo koina work for office sa la kan da aikoi gi inspection tau jage haina koina haijaru leire lai khama tung da du ga ani rak su boina sogi team aikoi gi senior oina leire sing sida siyoga wai sanra kan ayaba laura kan da sobi kai leire ba hoji ki leire ba hostel gi issue si leire si inspection tau jage hai matam da kai tau jage hai matam da siyo na ayaba bi da kan da am sogi women team yaun la kan da inspection tau ki ba du da hostel da lai salaga private job tau ba amadi ma se daiktam da ba mahairoi nataba 43 student fangki 43 student asi moina official oina notice amu thopi rakhi September ke date 19 da othoi tholaki issue asigi matang da thoiba ojiki tholaiba 43 student si chhatra oidre haina tholaba student sing sigi matang da achumaran asigi da makta issue asigi matang da chairman CEO amadi mari leina ba staff sing da aikoina hanjin chungthopina ba haija khiba laiki haija do taksin ro lakhi amsona makha tarakpada masigi sigi ona tainaba matamda masigi chungthopiu haibasi ona tainaba da kaidaro kai kanda government gi hosteler oira leiriba hostel gi makha da leiriba sida union ama semjil akanda pressure group ama semjil akanda manipur miyamda lana samamnaba oigadaba mongda amsubu lana mayamda khangadaba mongda union semjil akanda amsona changchiliba demand adudi mahairoi gi damakta sanction gi demand ni mahairoi nattaba sing sina union semjil akanda han bada mahairoi oi khidra singra union semjil akanda am so the allegation tor ko yaba mongda tawguna lakhi adubu taseng ha kanda di maraga sida ikoina ujari boti union leram da ko si am so na sanction la matam da union da si form tawro matungda kai staff singa manarga lautuna bo manba mong si tasengna manpumyam da masi tasengna semdokadamni amso tata nate manipumyam da semdokadamni loinana masigi da lairiba mahiroi oi khidraba singsigi lauthopagi mahuta moina union samjil lakanda lana propaganda sandor pasi masi lepkadabani adubo ngasi maram chadana wo kubot asida lana staff singna asoiba kya ma leira fauda aikoi sum thokoi matam se lawjakibni adubu ona taina bada pressure group hostel dabu union seme kaina yamna mong marin ta daba sema kanda hostel gi inspection toroga chhatra oidaba bu toibadu thamama kanda kaigumba union seme haiba union singa sina kai conduct harassment tawe haibna singba myamama thulakhi adu tasengna laibak thibani maram chadana khangdana chhatra oidabani na gyan men ta dabu oijarangani tasengna matam sana false allegation asi tawi basi se kun mari ki manung da sengdokadamni maram asina isu kaya ma leiri basi se yanaba waroisin purakri phobadi work for vote ki leiri ba admin ka leiri ba CEO chairman gi ka singasi work for se solon sinjare matam kaktana solon jare yana si amadi manpumyam khangna yana di phoba work for vote manipur asi solon sinjare hai posi manpumyam da thamjare thank you